ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏ ꯆꯂꯥꯡꯕꯒꯤ ꯃꯆꯥ ꯉꯥꯌꯣꯟꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯈꯥꯁꯤꯟ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯂꯨꯝꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯊꯃꯣꯏ ꯀꯥꯏꯅ ꯐꯝꯗꯨꯅ ꯂꯩ꯫ ꯉꯥ ꯐꯥꯔꯤꯕꯁꯤꯡꯅ ꯍꯤ ꯃꯆꯥꯗ ꯇꯣꯡꯗꯨꯅ ꯉꯥꯒꯤ ꯂꯥꯡ ꯍꯨꯜꯂꯤ꯫ ꯂꯥꯂꯨꯝꯕꯒꯤ ꯃꯇꯥꯎ ꯑꯣꯏꯔꯤꯕ ꯀꯦꯕꯁꯨ ꯉꯥ ꯐꯥꯕ ꯂꯥꯛꯂꯤ꯫ ꯃꯥꯅ ꯂꯥꯂꯨꯝꯕꯕꯨ ꯉꯥ ꯐꯥꯕ ꯂꯥꯛꯄꯅꯤ ꯈꯟꯗꯨꯅ ꯃꯥꯕꯨ ꯀꯧꯔꯝꯃꯤ꯫ "ꯏꯇꯥꯎ, ꯅꯪꯕꯨ ꯉꯥ ꯐꯥꯔꯤꯔꯣ? ꯀꯌꯥꯝ ꯐꯥꯔꯒꯦ ꯉꯁꯤꯗꯤ?" "ꯀꯥꯏꯗꯩ ꯉꯥꯅꯣ ꯏꯇꯥꯎ? ꯉꯥ ꯐꯥꯕ ꯂꯥꯏꯔꯤ꯫ ꯉꯥ ꯐꯥꯔꯒ ꯌꯨꯝꯗ ꯀꯅꯥꯅ ꯆꯥꯕꯤꯗꯣꯏꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡꯁꯦ ꯆꯥꯕꯤꯅꯕ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯇꯕꯁꯤꯅꯤ꯫ ꯊꯣꯏꯕꯤ ꯂꯩꯗꯨꯗꯤ, ꯅꯪꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯥꯏꯅꯦ? ꯌꯥꯕꯤꯗ꯭ꯔꯕꯣ?" "ꯀꯔꯤ ꯊꯣꯏꯕꯤꯅꯣ? ꯃꯤ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯨꯄꯤꯗꯣ ꯑꯩꯅ ꯁꯨꯛꯌꯥꯝ ꯅꯨꯡꯁꯤꯔꯒ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯔꯛꯄ? ꯑꯁ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯏꯇꯥꯎ, ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯊꯨꯡꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯉꯁꯤꯅ ꯅꯪꯒꯤ, ꯍꯌꯦꯡꯅ ꯃꯤꯒꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯐꯔꯦ, ꯉꯥ ꯐꯥꯔꯁꯤ꯫ ꯉꯁꯤꯗꯤ ꯈꯔ ꯌꯥꯝ ꯐꯥꯔꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯀꯩꯊꯦꯜꯗ ꯈꯔ ꯄꯨꯅꯤ ꯍꯥꯏ꯫ ꯑꯩ ꯉꯥ ꯌꯥꯝ ꯐꯥꯗꯕ ꯌꯥꯗꯦ ꯉꯁꯤꯗꯤ." ꯀꯦꯕ ꯃꯥꯒꯤ ꯍꯤ ꯃꯆꯥꯗꯨꯗ ꯇꯣꯡꯂꯒ ꯉꯥ ꯐꯥꯅꯕ ꯂꯥꯡ ꯍꯨꯜꯂꯤ꯫ ꯂꯥꯂꯨꯝꯕꯗꯤ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯁꯨ ꯉꯥ ꯐꯥꯅꯕ ꯇꯧꯔꯗꯨꯅ ꯍꯤ ꯃꯆꯥꯗ ꯇꯣꯡꯂꯤ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯗꯌꯥꯒ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥ ꯐꯥꯔꯤꯕ ꯃꯤꯁꯤꯡꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯦꯕꯒ ꯂꯥꯂꯨꯝꯕꯒꯁꯨ ꯉꯥ ꯐꯥꯕ ꯂꯣꯏꯔꯒ ꯃꯈꯣꯏꯒꯤ ꯍꯤꯁꯤꯡꯗꯨ ꯇꯨꯔꯦꯜꯗꯨꯒꯤ ꯍꯤꯊꯥꯡꯐꯝꯗ ꯂꯥꯛꯂꯤ꯫ "ꯏꯇꯥꯎ, ꯑꯥꯗ ꯅꯨꯄꯥ ꯑꯃꯒ ꯂꯦꯞꯂꯤꯕꯁꯤꯕꯨ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯅꯦ? ꯅꯨꯄꯥꯁꯤꯅ ꯀꯅꯥꯅꯣ? ꯃꯈꯣꯏ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯃꯥꯜꯂꯦ." "ꯃꯥꯅꯤ, ꯊꯣꯏꯕꯤꯅꯤ꯫ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯗꯌꯥꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏꯕꯤꯕꯨ ꯃꯨꯟꯕꯤꯕꯅꯤ꯫ ꯑꯩ ꯃꯥꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯥꯔꯥ ꯇꯝꯕꯤꯒꯅꯤ꯫ ꯃꯥꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯍꯦꯛꯇ ꯇꯧꯏ." "ꯏꯇꯥꯎ, ꯃꯥꯅ ꯇꯧꯕꯗꯤ ꯑꯣꯏꯔꯝꯂꯣꯏ, ꯅꯨꯄꯤꯁꯤꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯣꯏꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤ ꯅꯠꯇꯦ꯫ ꯅꯨꯄꯤꯅ ꯑꯃꯨꯔꯛꯄꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯂꯣꯏꯔꯝꯅꯤ, ꯑꯗꯨꯅ ꯀꯥꯎꯊꯣꯛꯑꯣ ꯏꯇꯥꯎ." ꯃꯈꯣꯏꯅ ꯉꯥꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯣꯏꯕꯤꯁꯨ ꯂꯥꯂꯨꯝꯕꯕꯨ ꯎꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒ ꯎꯗꯕ ꯁꯥꯔꯝꯃꯤ꯫ ꯗꯌꯥꯅ, "ꯍꯦ ꯅꯨꯄꯥ, ꯅꯪꯒꯤ ꯉꯥꯗꯨꯕꯨ ꯈꯔ ꯑꯩ ꯂꯩꯖꯒꯦꯗꯅ? ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ." "ꯗꯌꯥ ꯅꯨꯡꯁꯤꯕ, ꯑꯇꯣꯞꯄ ꯂꯥꯛꯄ ꯉꯥꯏꯈꯤꯁꯦ꯫ ꯃꯈꯣꯏꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯗꯒꯤ ꯂꯩꯁꯦ." "ꯀꯔꯤꯅꯣ ꯊꯣꯏꯕꯤ? ꯃꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡꯁꯤꯁꯨ ꯃꯁꯤꯒꯤ ꯇꯨꯔꯦꯜꯁꯤꯗꯒꯤ ꯐꯥꯔꯤꯕ ꯉꯥ ꯉꯥꯛꯇꯅꯤ." "ꯑꯩꯅ ꯂꯩꯔꯅꯨ ꯍꯥꯏꯔꯗꯤ ꯂꯩꯔꯅꯨꯗꯅ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯑꯩ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯗꯒꯤ ꯑꯣꯏꯅ ꯂꯩꯍꯧꯔꯒꯦ." "ꯁꯥꯎꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯑꯇꯣꯞꯄꯗꯒꯤ ꯂꯩꯔꯒꯦ ꯍꯥꯏꯔꯦ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ." ꯀꯦꯕꯒ ꯂꯥꯂꯨꯝꯕꯒꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ "ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯊꯣꯏꯕꯤ ꯍꯥꯏꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯤꯗꯨ ꯇꯥꯗ꯭ꯔꯣ? ꯅꯨꯄꯤꯗꯣ ꯌꯥꯝ ꯁꯛ ꯀꯥꯛꯏꯅꯤ꯫ ꯌꯥꯔꯦ ꯇꯣꯛꯂꯣ꯫ ꯑꯩꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ꯫ ꯀꯔꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯇꯧꯔꯒ ꯂꯧꯗꯣꯏꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯠꯇꯦ, ꯅꯨꯄꯤꯁꯤꯅ ꯅꯪꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ? ꯀꯔꯤꯒꯤ ꯅꯪꯅ ꯅꯝꯗꯅ ꯅꯨꯄꯤꯁꯤ ꯅꯪꯒꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯤꯅꯣ? ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯑꯩꯒ ꯅꯨꯡꯇꯤꯒꯤ ꯉꯥ ꯐꯥꯔꯒ ꯆꯔꯥ ꯇꯥꯜꯂꯤꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩꯀꯣ꯫ ꯆꯔꯥ ꯍꯦꯟꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯔꯥ, ꯊꯣꯏꯕꯤ ꯑꯩꯒ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ? ꯏꯇꯥꯎ, ꯅꯪꯒꯤꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯣ? ꯑꯩꯗꯤ ꯌꯥꯝ ꯀꯤꯁꯜꯂꯛꯑꯦꯀꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤꯡꯗꯣ꯫ ꯅꯪ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯅꯊꯣꯏ ꯃꯥꯡꯖꯅꯤꯀꯣ ꯅꯪ꯫ ꯍꯦꯔꯥ, ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯂꯧꯈ꯭ꯔꯕꯁꯨ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯧꯗꯣꯏꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯌꯥꯗ꯭ꯔꯤꯕꯗꯨ ꯀꯔꯝꯅ ꯂꯧꯗꯣꯏꯅꯣ? ꯇꯥꯏꯕꯪꯁꯤꯗ ꯅꯨꯄꯤꯕꯨ ꯃꯥ ꯈꯛꯇ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯤꯅꯦ ꯅꯪꯒꯤ ꯋꯥꯈꯜꯗꯨꯗ꯫ ꯈꯨꯟꯁꯤꯗ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ ꯂꯧꯒꯦ ꯍꯥꯏꯔꯤꯗꯨꯕꯨ ꯏꯇꯥꯎ, ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯅꯕ ꯈꯜꯂꯨꯀꯣ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤꯗꯨ ꯅꯠꯇꯅ ꯇꯥꯏꯕꯪꯁꯤꯗ ꯐꯖꯕ ꯂꯩꯁꯥꯕꯤ ꯀꯌꯥ ꯂꯩꯔꯁꯨ ꯇꯥꯏꯕꯪꯄꯥꯁꯤꯗꯅꯦ ꯏꯇꯣꯝꯇ ꯂꯩꯀꯪꯂꯥꯒꯨꯝꯕꯅꯤ꯫
ꯑꯗꯣ ꯅꯪꯅ ꯀꯔꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯂꯧꯒꯗꯧꯔꯤꯅꯣꯕ? ꯊꯣꯏꯕꯤꯒꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯁꯤꯜ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯕꯅꯤ. ꯅꯪꯗꯤ ꯁꯨꯞꯅꯇꯪꯒꯤ ꯉꯥ ꯐꯥꯕ ꯅꯨꯄꯥꯅꯤ. ꯀꯦꯕ, ꯑꯩꯅ ꯉꯥ ꯃꯇꯧ ꯀꯔꯝꯅ ꯐꯥꯏ ꯍꯥꯏꯕ ꯅꯪꯅ ꯈꯪꯂꯤꯕꯅꯤ. ꯑꯗꯨꯒꯨꯝꯅ ꯊꯣꯏꯕꯤꯕꯨ ꯐꯥꯗꯣꯏꯅꯤ. ꯌꯥꯏ, ꯑꯗꯣ ꯉꯥꯒ ꯃꯤꯒ ꯈꯦꯠꯅꯩꯀꯣ. ꯉꯥꯗꯤ ꯃꯔꯣꯜ ꯊꯣꯛꯇꯕꯅꯤꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ. ꯑꯗꯨꯒ ꯈꯨꯠꯁꯨ ꯍꯟꯗꯦ. ꯃꯤꯗꯗꯤ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ. ꯃꯈꯣꯏ ꯌꯨꯝ ꯌꯧꯔꯛꯂꯦ. ꯂꯥꯂꯣꯡꯕꯁꯨ ꯃꯥꯅ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡꯗꯨ ꯀꯦꯕꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯀꯩꯊꯦꯜꯗ ꯌꯣꯟꯕꯤꯅꯕ ꯄꯤꯔꯝꯃꯤ. ꯂꯥꯂꯣꯡꯕ, ꯑꯩꯅ ꯅꯪꯒꯤ ꯉꯥ ꯀꯩꯊꯦꯜꯗ ꯄꯨꯕꯤꯗꯨꯅ ꯌꯣꯟꯕꯤꯕꯁꯦ ꯀꯩꯗꯧꯉꯩ ꯇꯣꯛꯇꯣꯏꯅꯣ? ꯅꯪꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡꯁꯦ ꯅꯪꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯌꯣꯜꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ. ꯑꯩꯁꯨ ꯃꯗꯨ ꯈꯜꯂꯤꯕꯅꯤ. ꯀꯨꯏꯁꯨ ꯀꯨꯏꯔꯣꯏ. ꯋꯥꯔꯁꯨ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯉꯥꯁꯤꯡꯁꯦ ꯋꯥꯔꯁꯨ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯄꯨꯕꯤꯕ ꯇꯥꯔꯦ. ꯀꯨꯏꯗ꯭ꯔꯕꯅꯤ. ꯈꯥꯡꯕ ꯀꯜꯂꯨ. ꯃꯥꯒꯤꯁꯦ ꯊꯣꯏꯕꯤ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤꯗꯨꯅꯤ. ꯅꯨꯄꯤꯅꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯅ ꯋꯥ ꯂꯦꯞꯅꯈ꯭ꯔꯝꯅꯤ. ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯡꯕꯁꯤꯅ ꯃꯪꯂꯒ ꯂꯩꯔꯤ. ꯀꯩꯅꯣ? ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯍꯟꯗꯣꯏꯅꯤ ꯑꯩꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯁꯦ. ꯑꯩꯁꯦ ꯂꯥꯂꯨꯡꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ? ꯑꯩꯒꯤ ꯃꯤꯡꯁꯦ ꯊꯔꯥꯏꯅ ꯂꯧꯒꯅꯨ. ꯂꯥꯂꯣꯡꯕꯅ ꯃꯥꯒꯤ ꯉꯥꯁꯤꯡꯗꯨ ꯀꯩꯊꯦꯜꯗ ꯄꯨꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯡꯂꯦꯟꯗ ꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯂꯥꯂꯣꯡꯕꯁꯦ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯒꯤ ꯑꯄꯣꯛꯄꯒ ꯃꯈꯣꯏ ꯑꯅꯤꯇ ꯂꯩꯔꯤꯕꯅꯤ. ꯃꯥꯅ ꯄꯨꯔꯛꯄ ꯉꯥꯗꯨ ꯁꯦꯝꯂꯒ ꯃꯥꯒꯤ ꯑꯄꯣꯛꯄꯒꯤꯗꯃꯛꯇ ꯊꯣꯡꯕꯤꯔꯝꯃꯤ. ꯕꯥꯕꯥ, ꯅꯁꯥ ꯐꯅꯕ ꯅꯆꯥꯅ ꯐꯔꯛꯄ ꯉꯥꯁꯦ ꯆꯥꯔꯣ. ꯈꯔꯗꯤ ꯀꯦꯕꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯀꯩꯊꯦꯜꯗ ꯄꯨꯅꯕ ꯄꯤꯈ꯭ꯔꯕꯅꯤ. ꯁꯦꯜ ꯊꯣꯛꯅꯕꯁꯨ ꯂꯩꯇꯦ ꯉꯥ ꯐꯥꯔꯒ ꯌꯣꯟꯕ ꯅꯠꯇꯅꯗꯤ. ꯏꯆꯥ ꯂꯥꯡꯂꯦꯟꯗꯣ ꯋꯥꯔꯝꯂꯅꯤ. ꯑꯗꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ. ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕꯁꯤ ꯅꯨꯄꯤ ꯈꯛꯇꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ. ꯅꯪꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡꯗꯨ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯂꯨ. ꯂꯩꯕ ꯂꯥꯛꯄꯁꯤꯡꯒꯤ ꯃꯔꯛ ꯏꯃꯧ ꯑꯃ ꯐꯪꯕ ꯌꯥꯏ. ꯀꯔꯤ ꯋꯥꯈꯜꯅꯣ ꯑꯗꯨꯅ ꯄꯥꯕ? ꯉꯥ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯤꯁꯤꯡꯗꯣ ꯀꯃꯥꯏꯅ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯅꯕ ꯍꯥꯏꯗꯣꯏꯅꯣꯕ? ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯈꯣꯠꯄꯁꯦ ꯄꯣꯠ ꯆꯩꯗꯨꯒꯤ ꯃꯃꯜꯅꯦ. ꯃꯃꯜ ꯈꯔ ꯇꯥꯕꯤꯌꯨ, ꯑꯗꯨ ꯈꯛꯇꯅꯤ. ꯃꯗꯨꯒꯤ ꯃꯔꯛꯇ ꯀꯔꯝꯅ ꯅꯃꯧ ꯅꯨꯄꯤ ꯑꯃꯨꯛ ꯌꯦꯡꯗꯣꯏꯅꯣ? ꯑꯣꯏꯊꯣꯛꯇꯕ ꯃꯪꯅꯤꯗ ꯄꯥꯕꯒꯤꯁꯤ. ꯏꯆꯥꯁꯦ ꯄꯪꯃꯟꯈ꯭ꯔꯦꯗ. ꯃꯤꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯊꯣꯏꯕꯤꯕꯨ ꯂꯧꯗꯨꯅ ꯅꯄꯨꯟꯁꯤ ꯃꯥꯡꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯩꯊꯦꯜꯗ ꯅꯣꯡꯃ ꯈꯛꯇ ꯊꯦꯡꯅꯔꯤꯕꯤ ꯂꯩꯁꯥꯕꯤꯗꯨ ꯂꯧꯕꯅ ꯐꯠꯇ꯭ꯔꯣ? ꯄꯥꯕ, ꯃꯗꯨꯗꯤ ꯀꯅꯥꯅ ꯅꯉꯣꯟꯗ ꯇꯝꯃꯤꯕ? ꯊꯣꯏꯕꯤꯁꯦ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯕ ꯄꯥꯝꯗꯕ꯭ꯔꯣ? ꯃꯍꯥꯛ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯅꯆꯥ ꯂꯥꯂꯣꯡꯕꯒꯤꯅꯤ. ꯏꯕꯨꯡꯉꯣ, ꯌꯥꯝ ꯄꯪꯒꯅꯨ. ꯊꯣꯏꯕꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯑꯩꯁꯨ ꯄꯥꯝꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯋꯥ ꯂꯣꯏꯅꯈ꯭ꯔꯕꯅꯤ. ꯑꯔꯦꯝꯕꯗ ꯅꯊꯧꯅꯥ ꯅꯔꯤꯡꯖꯦꯜꯗꯨ ꯐꯨꯗꯣꯛꯑꯒꯅꯦ ꯅꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯏꯄꯥꯅ ꯄꯥꯝꯗꯦꯀꯣ. ꯂꯥꯂꯣꯡꯕ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯝꯃꯤ. ꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯀꯗꯕꯁꯨ ꯏꯀꯥꯏꯖꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯂꯣꯡꯕ ꯀꯦꯕꯒ ꯉꯥ ꯐꯥꯅꯕꯒꯤꯗꯃꯛ ꯍꯧꯅꯗꯨꯅ ꯉꯥ ꯐꯥꯅꯕ ꯇꯨꯔꯦꯜꯗ ꯆꯠꯂꯝꯃꯤ. ꯏꯗꯥꯎ, ꯑꯩꯁꯨ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯄ ꯇꯥꯔꯦ. ꯅꯪ ꯀꯔꯤ ꯈꯟꯒꯦ? ꯀꯦꯕꯅ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ? ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯅꯥꯅ ꯏꯟꯁꯤꯜꯂꯒ ꯅꯪꯕꯨ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯂꯨ ꯍꯥꯏꯔꯤꯕꯅꯣꯕ? ꯅꯨꯄꯥꯅꯕꯣ? ꯅꯨꯄꯥꯅ ꯉꯥ ꯌꯣꯟꯕ ꯆꯠꯄ ꯌꯥꯗꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯂꯒ ꯉꯥ ꯂꯩꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯕ. ꯏꯀꯥꯏꯁꯨ ꯏꯀꯥꯏꯌꯦ ꯄꯥꯈꯪꯉꯩꯅ ꯉꯥ ꯌꯣꯟꯕ ꯆꯠꯇꯣꯏꯁꯦ. ꯃꯗꯨꯗꯤ ꯌꯥꯝ ꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦꯍꯦ. ꯅꯪꯒꯤ ꯊꯣꯏꯕꯤꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ? ꯍꯧꯖꯤꯛꯅ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ. ꯅꯪꯒꯤꯁꯦ ꯑꯔꯦꯞꯄ ꯂꯩꯇꯕ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤꯗ. ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯟꯕ ꯐꯠꯇꯦ ꯍꯥꯏ. ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯅꯨꯄꯤ ꯂꯧꯕꯅ ꯐꯩ ꯍꯥꯏ. ꯑꯗꯨꯗꯤ ꯅꯪꯒꯤ ꯀꯩꯊꯦꯜꯗ ꯄꯨꯅꯕ ꯉꯥ ꯐꯥꯕ ꯍꯧꯔꯁꯤꯅꯦ. ꯈꯔ ꯑꯆꯧꯕ, ꯃꯤꯅꯒ ꯍꯦꯛ ꯎꯕꯗ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯉꯥꯗꯣ ꯐꯥꯕ ꯇꯥꯔꯦꯗꯅ. ꯑꯗꯨꯒ ꯅꯪꯅ ꯂꯩꯁꯥꯕꯤ ꯐꯥꯅꯕ ꯈꯣꯏ ꯊꯥꯛꯄꯁꯤꯅꯤꯅꯦ ꯍꯥ. ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯍꯤ ꯍꯣꯜꯂꯒ ꯉꯥ ꯐꯥꯕ ꯍꯧꯔꯦ. ꯅꯨꯃꯤꯠꯇꯨ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅ ꯉꯥ ꯌꯥꯝꯅ ꯐꯥꯈꯤꯗꯦ. ꯃꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯕꯁꯨ ꯉꯥ ꯌꯥꯝꯅ ꯐꯥꯔꯝꯗꯦ. ꯏꯗꯥꯎ, ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯗꯦ ꯍꯥꯏꯁꯤꯔꯥ. ꯅꯨꯡꯁꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯁꯤꯗꯤ ꯇꯣꯛꯂꯁꯤ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯁꯤ. ꯀꯩꯊꯦꯜꯗ ꯄꯨꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯆꯠꯀꯗꯕ ꯃꯥꯟꯗꯦ. ꯑꯩꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡꯁꯦ ꯃꯊꯣꯡ ꯆꯥꯗꯦ. ꯀꯩꯊꯦꯜꯗ ꯅꯨꯄꯤ ꯐꯪꯅꯕ ꯈꯔ ꯑꯆꯧꯕ ꯐꯥꯒꯦ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯉꯥꯁꯤꯡꯁꯦ ꯑꯩꯇ. ꯑꯗꯨꯝ ꯃꯁꯤ ꯄꯨꯔꯒ ꯆꯠꯂꯨ ꯀꯩꯅꯣ. ꯉꯥ ꯂꯩꯕ ꯂꯩꯁꯥꯕꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯁꯦ. ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯊꯣꯛꯂꯕꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ
ꯑꯍꯤꯡꯗ ꯍꯤꯗ ꯂꯦꯛꯇꯨꯅ ꯉꯥ ꯐꯥꯔ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯇꯧꯁꯦ ꯏꯇꯥꯎ ꯅꯪꯗꯤ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯌꯥꯔꯣꯏꯅ ꯈꯜꯂꯤ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯆꯒꯦ ꯅꯪꯒꯤꯗꯨꯅ ꯑꯃꯨꯛ ꯈꯪꯂꯕꯗꯤ ꯉꯥ ꯐꯥꯕ ꯇꯣꯛꯆꯅꯤ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤ ꯐꯪꯕ ꯊꯣꯛꯂꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯆꯠꯂꯔꯣꯏꯁꯤ ꯑꯩꯈꯣꯏꯅ ꯉꯥ ꯐꯥꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯌꯣꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯐꯪꯕꯁꯤꯅꯤ ꯃꯈꯣꯏꯅ ꯉꯥ ꯈꯔ ꯐꯥꯈꯤꯕꯗꯣ ꯌꯣꯟꯅꯕ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗ ꯐꯝꯗꯨꯅ ꯉꯥ ꯑꯗꯨ ꯌꯣꯜꯂꯝꯃꯤ ꯃꯤꯁꯨ ꯂꯥꯛꯇꯦ ꯑꯁ ꯉꯥ ꯂꯩꯕꯤꯅꯕ ꯃꯤ ꯉꯥꯏꯕꯁꯤꯁꯨ ꯑꯋꯥꯕ ꯑꯃꯅꯤ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯍꯦꯟꯅ ꯃꯤ ꯂꯩꯕ ꯈꯣꯠꯄ ꯂꯥꯛꯄꯤꯔꯗꯤ ꯑꯁ ꯐꯗꯧꯕ ꯐꯔꯦ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯈꯤꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯥ ꯂꯩꯅꯕ ꯉꯥꯟꯊꯣꯏ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯥꯛꯂꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯌꯥꯝ ꯀꯦꯅ ꯐꯤ ꯑꯅꯥꯟꯕ ꯁꯦꯠꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯊꯤꯔꯤꯕꯅꯤ ꯏꯇꯥꯎ ꯑꯥꯗ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯌꯦꯡꯉꯨ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯅꯕ ꯃꯃꯜꯗꯣ ꯈꯔ ꯍꯟꯊꯁꯤ ꯑꯗꯨꯒ ꯅꯨꯄꯤꯁꯦ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯁꯤ ꯏꯇꯥꯎ ꯅꯪꯁꯨ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕꯁꯤꯕꯨ ꯃꯥꯅ ꯑꯩꯕꯨ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯅ ꯏꯍꯦ ꯅꯨꯄꯥ ꯃꯐꯝꯁꯤꯗ ꯉꯥ ꯌꯣꯟꯕꯤ ꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯃꯥꯒꯤ ꯉꯥ ꯈꯛꯇꯅꯤ ꯑꯩꯅ ꯄꯥꯝꯕ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯂꯥꯛꯇ꯭ꯔꯕꯖꯥꯠꯂꯣ ꯃꯥꯅ ꯄꯨꯔꯛꯄ ꯉꯥꯁꯤꯡꯗꯨꯁꯨ ꯄꯥꯈꯪ ꯑꯃꯒꯤꯅꯤ ꯍꯥꯏꯌꯦ ꯑꯩꯅ ꯄꯥꯈꯪ ꯅꯨꯄꯥꯗꯨꯁꯨ ꯎꯅꯤꯡꯕ ꯁꯣꯝꯅ ꯊꯤꯕꯤꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅꯤ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯤ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯑꯗꯨꯒ ꯄꯥꯈꯪ ꯅꯨꯄꯥꯗꯨꯅ ꯏꯇꯥꯎꯁꯤꯅꯤ ꯃꯥꯒꯤ ꯃꯤꯡꯅ ꯂꯥꯂꯨꯝꯕ ꯀꯧꯕꯅꯤ ꯉꯥꯟꯊꯣꯏ ꯌꯥꯝꯅ ꯉꯛꯅ ꯑꯣꯍꯣ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕ ꯉꯁꯤꯗꯤ ꯏꯃꯤꯠꯃꯛꯅ ꯎꯔꯦꯗꯣ ꯃꯥꯒꯤ ꯉꯥ ꯈꯛꯇ ꯎꯕ ꯉꯁꯤꯗꯤ ꯑꯩꯅ ꯎꯖꯅꯤꯡꯕ ꯅꯨꯄꯥꯗꯨꯁꯨ ꯎꯔꯦ ꯑꯩꯒꯤ ꯃꯤꯡꯅ ꯉꯥꯟꯊꯣꯏ ꯀꯧꯏ ꯀꯗꯥꯏ ꯉꯥꯗꯣ ꯏꯇꯥꯎ ꯉꯥꯗ ꯅꯨꯄꯤꯁꯤ ꯈꯥꯎꯗꯨꯗ ꯍꯥꯞꯄꯤꯔꯣ ꯃꯥꯅ ꯊꯤꯔꯛꯄꯁꯦ ꯅꯪꯅꯤ ꯏꯕꯦꯝꯃ ꯀꯗꯥꯏ ꯅꯪꯒꯤ ꯈꯥꯎ ꯃꯆꯥꯗꯣ ꯉꯥꯁꯤꯁꯨ ꯉꯁꯤꯒꯤꯗꯤ ꯌꯥꯝꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯤꯗꯤ ꯑꯩꯅ ꯈꯣꯏꯗꯥꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯌꯥꯏꯐꯕ ꯅꯨꯃꯤꯠ ꯂꯩꯈꯤꯒꯗ꯭ꯔꯣ ꯂꯥꯂꯨꯝꯕ ꯁꯤꯗ ꯂꯩꯔꯦ ꯅꯪꯒꯤ ꯄꯩꯁꯥ ꯂꯧꯁꯜꯂꯨ ꯄꯩꯁꯥꯗꯣ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ ꯃꯁꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯅꯪꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡꯗꯣ ꯀꯩꯊꯦꯜꯁꯤꯗ ꯄꯨꯔꯛꯀꯗꯕ ꯅꯨꯄꯤꯗꯨꯅꯦ ꯃꯃꯜꯗꯣ ꯈꯔ ꯇꯥꯕꯤꯁꯤ ꯂꯥꯂꯨꯝꯕꯅ ꯃꯃꯜꯗꯨ ꯈꯔ ꯇꯥꯕꯤꯗꯨꯅ ꯁꯦꯜ ꯈꯔ ꯅꯨꯄꯤꯗꯨꯗ ꯍꯟꯈꯤꯔꯝꯃꯤ ꯅꯪꯗꯤ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯉꯥ ꯂꯩꯕ ꯃꯔꯝꯅ ꯃꯃꯜ ꯈꯔ ꯇꯥꯕꯤꯔꯕꯅꯤ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯁꯦ ꯅꯪꯒꯤ ꯁꯦꯜ ꯉꯥꯟꯊꯣꯏꯅ ꯉꯥꯗꯨ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯂꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯂꯥꯂꯨꯝꯕꯒ ꯀꯦꯕꯒꯗꯤ ꯉꯥ ꯈꯔ ꯂꯩꯔꯤꯕꯗꯨ ꯌꯣꯟꯕ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯩꯊꯦꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯏꯇꯥꯎꯅꯁꯨ ꯍꯦꯟꯃꯜꯂꯦ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯒ ꯃꯃꯜ ꯈꯔ ꯇꯥꯅꯕ ꯇꯧꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯥꯒꯤ ꯈꯨꯏꯊꯨꯝꯂꯕ ꯋꯥꯍꯩꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯆꯥꯛꯇꯨꯅ ꯉꯥꯒꯤ ꯃꯃꯜ ꯐꯥꯎꯕ ꯇꯥꯕꯤꯔꯣꯏ ꯑꯩꯅꯒ ꯉꯥ ꯌꯣꯟꯕ ꯑꯗꯨꯝ ꯂꯥꯛꯑꯗꯤꯅꯦ ꯃꯥꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯋꯥꯅ ꯇꯨꯔꯦꯜꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯗꯕ ꯃꯈꯩ ꯋꯥꯅ ꯉꯥ ꯐꯥꯔꯤꯕꯅꯤ ꯅꯪꯁꯤ ꯌꯥꯝ ꯄꯪꯃꯟꯈ꯭ꯔꯦꯗꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯨꯄꯤꯒ ꯐꯪꯉꯔꯣꯏꯍꯦ ꯅꯨꯄꯤꯗꯣ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯣ ꯅꯪꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯨꯝꯗꯅ ꯉꯥ ꯐꯥꯔꯤꯕꯗꯣ ꯃꯁꯤ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯦ ꯐꯪꯂꯕꯗꯤ ꯑꯋꯥꯕ ꯂꯣꯏꯅ ꯀꯣꯛꯇꯣꯏꯅꯤ ꯌꯥꯝ ꯄꯪꯈ꯭ꯔꯦ ꯅꯪꯁꯦ ꯄꯪꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯂꯥꯏꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯨꯝ ꯂꯥꯡꯒꯤꯗꯃꯛꯇ ꯃꯥꯡꯈꯤꯕꯁꯤꯅꯤ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯂꯦꯝꯍꯧꯔꯤꯕ ꯉꯥꯁꯤꯡꯁꯦ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯁꯤ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯉꯥꯁꯤꯡꯗꯨ ꯌꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯨꯝ ꯍꯜꯂꯛꯂꯦ ꯂꯥꯂꯨꯝꯕꯁꯨ ꯀꯩꯊꯦꯜꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯂꯩꯔꯒ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯉꯥꯗꯣ ꯅꯪꯅ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯆꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯏꯃꯧ ꯑꯣꯏꯒꯗꯕ ꯂꯩꯁꯥꯕꯤꯗꯨ ꯊꯦꯡꯅꯕ꯭ꯔꯣ ꯀꯗꯥꯏꯗ ꯃꯧꯅ ꯄꯥꯕꯨꯡ ꯋꯥꯕꯅ ꯂꯣꯏꯔꯦ ꯂꯩꯁꯥꯕꯤ ꯉꯥꯟꯊꯣꯏ ꯀꯧꯕꯤ ꯑꯃ ꯉꯥ ꯂꯩꯕ ꯂꯥꯛꯄꯗꯨꯁꯨ ꯉꯥ ꯃꯃꯜ ꯇꯥꯅꯕ ꯈꯛꯇ ꯉꯥꯡꯂꯒ ꯂꯩ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯂꯩꯁꯥꯕꯤꯗꯤ ꯄꯥꯝꯗꯦ ꯏꯕꯨꯡꯉꯣ ꯂꯩꯁꯥꯕꯤꯗꯨꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯗꯨ ꯎꯕꯤꯗꯕꯒꯤꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯝ ꯅꯪꯒꯤ ꯉꯥꯗꯨ ꯂꯩꯕꯤꯕꯗꯨꯗ ꯈꯔ ꯃꯃꯜ ꯇꯥꯕꯤꯅꯕ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯤꯗꯨꯗꯤ ꯃꯁꯛꯀꯗꯤ ꯐꯖꯕ꯭ꯔꯣ ꯂꯣꯏꯔꯦ ꯉꯥ ꯌꯣꯟꯕ ꯆꯠꯂꯒ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯌꯦꯡꯕ ꯑꯣꯟꯊꯣꯛꯄꯅꯤ ꯁꯦꯜ ꯈꯛꯇ ꯈꯟꯒꯅꯨꯅꯦ ꯁꯦꯜꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤꯅꯤ ꯂꯩꯁꯥꯕꯤ ꯉꯥꯟꯊꯣꯏꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯕ ꯄꯨꯟꯁꯤꯒꯤ ꯂꯟ ꯊꯨꯝ ꯑꯣꯏꯗꯣꯏꯅꯤ ꯉꯁꯤ ꯅꯪꯅ ꯇꯥꯜꯂꯤꯕ ꯁꯦꯜꯗꯨꯗꯒꯤ ꯍꯦꯟꯅ ꯇꯥꯟꯗꯣꯏꯅꯤ
ꯑꯗꯨꯗꯤ ꯅꯨꯄꯤ ꯂꯨꯍꯣꯡꯕꯁꯦ ꯂꯟ ꯊꯨꯝ ꯊꯣꯡꯅꯕ ꯑꯣꯏꯔꯦ ꯀꯗꯥꯏ ꯄꯥꯕꯨꯡꯒꯤ ꯂꯟ ꯊꯨꯝꯁꯤꯡꯗꯤ ꯏꯃꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯒꯤ ꯂꯟ ꯊꯨꯝꯁꯤꯡꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯪꯒꯤ ꯑꯄꯣꯛꯄꯤꯒ ꯑꯩꯒꯒꯤ ꯂꯟ ꯊꯨꯝꯗꯤ ꯏꯆꯥ ꯅꯪꯒꯤ ꯑꯄꯣꯛꯄꯤꯅ ꯅꯪꯕꯨ ꯄꯣꯛꯄꯤꯔꯝꯗ꯭ꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝꯅ ꯋꯥꯗꯣꯏꯅꯤ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯁꯦ ꯂꯟ ꯊꯨꯝ ꯈꯛꯇꯒꯤ ꯅꯠꯇꯦ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯗꯨꯅ ꯄꯥꯡꯅꯕ ꯑꯗꯨꯒꯅꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯅꯆꯥ ꯑꯩ ꯁꯣꯏꯗꯅ ꯂꯨꯍꯣꯡꯅꯕ ꯍꯣꯠꯅꯔꯒꯦ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯕ ꯊꯣꯏꯕꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯉꯥꯟꯊꯣꯏꯁꯦ ꯅꯃꯧ ꯑꯣꯏꯅꯕ ꯍꯥꯏꯖꯕꯅ ꯐꯒꯅꯤ ꯈꯜꯂꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯨꯄꯤ ꯄꯥꯝꯂꯕꯗꯤ ꯂꯟ ꯊꯨꯝ ꯄꯨꯟꯁꯤ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯑꯐꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯅꯨꯄꯤ ꯄꯥꯝꯕꯗꯒꯤ ꯅꯨꯄꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯌꯥꯔꯦ ꯄꯥꯕ ꯊꯣꯏꯕꯤꯁꯦ ꯅꯃꯧ ꯑꯣꯏꯔꯔꯣꯏ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯀꯅꯥꯅꯣ ꯑꯃ ꯍꯦꯛꯇ ꯀꯣꯏꯁꯤꯜꯂꯒꯦ ꯀꯃꯥꯏꯅ ꯍꯧꯅꯤꯁꯨ ꯈꯪꯗꯦ ꯄꯥꯕ ꯏꯍꯦ ꯉꯥ ꯂꯩꯕ ꯃꯇꯝꯗ ꯁꯦꯜ ꯈꯛꯇ ꯌꯦꯡꯒꯅꯨ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯗꯤ ꯃꯨꯟꯅ ꯌꯦꯡꯉꯨ ꯃꯁꯛ ꯃꯇꯧ ꯃꯤꯡ ꯂꯩꯐꯝ ꯍꯪꯖꯤꯜꯂꯨ ꯑꯗꯨꯒ ꯅꯣꯡꯃ ꯀꯣꯏꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯐꯥꯒꯤ ꯇꯧ ꯑꯆꯥ ꯌꯥꯏꯍꯦ ꯄꯥꯕꯨꯡꯁꯨ ꯄꯥꯈꯪ ꯃꯇꯝꯗ ꯈꯔ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯜꯂꯦ ꯑꯩꯁꯨ ꯅꯨꯄꯥꯗꯤ ꯊꯣꯛꯄꯅꯤꯗ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯩ ꯋꯥꯅꯤ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤꯅꯦ ꯃꯤꯒꯤ ꯅꯨꯄꯤ ꯃꯨꯟꯕꯤꯒꯦꯅ ꯇꯧꯔꯤꯗꯣ ꯅꯨꯄꯥ ꯊꯣꯛꯂꯕꯗꯤ ꯉꯥꯟꯊꯣꯏ ꯑꯣꯏꯒꯦꯔꯥ ꯀꯅꯥ ꯑꯣꯏꯒꯦꯔꯥ ꯍꯦꯛꯇ ꯏꯃꯧ ꯑꯣꯏꯅꯕ ꯇꯧ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯋꯥꯔꯤ ꯇꯧꯗꯨꯅ ꯃꯄꯥ ꯃꯆꯥ ꯅꯨꯡꯉꯥꯏꯊꯣꯛꯂꯝꯃꯤ ꯃꯄꯥꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯧ ꯄꯨꯔꯛꯅꯕ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈ꯭ꯔꯦ ꯉꯥꯟꯊꯣꯏꯗꯤ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯆꯠꯄꯁꯨ ꯐꯪꯈꯤꯔꯝꯗꯦ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯀꯩꯗꯧꯉꯩ ꯐꯔꯛꯇꯣꯏꯅꯣ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯉꯥ ꯂꯩꯕꯁꯨ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ ꯂꯥꯂꯣꯡꯕꯅꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤ ꯂꯥꯂꯣꯡꯕꯁꯨ ꯉꯥ ꯐꯥꯕ ꯇꯣꯛꯇꯦ ꯉꯥꯟꯊꯣꯏ ꯂꯥꯛꯄ ꯉꯥꯏꯅ ꯀꯩꯊꯦꯜꯗ ꯀꯥꯔꯛꯄꯁꯨ ꯇꯣꯛꯇꯦ ꯃꯥꯅ ꯀꯔꯤꯒꯤ ꯉꯥꯟꯊꯣꯏ ꯀꯩꯊꯦꯜꯗ ꯂꯥꯛꯇꯕꯅꯣ ꯍꯪꯅꯕ ꯅꯛꯅꯕ ꯃꯤ ꯀꯅꯥꯁꯨ ꯈꯪꯗꯕꯅ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯏꯕꯨꯡꯉꯣ ꯃꯇꯝꯅꯗꯤ ꯁꯨꯝ ꯆꯠꯂꯤ ꯅꯪꯕꯨ ꯏꯃꯧ ꯅꯨꯄꯤ ꯊꯤꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯣ ꯄꯥꯕꯨꯡ ꯅꯃꯧ ꯑꯣꯏꯒꯗꯕ ꯅꯨꯄꯤꯗꯣ ꯀꯩꯊꯦꯜꯗ ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦ ꯃꯥꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯁꯤꯈ꯭ꯔꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯤ ꯍꯪꯒꯦꯅ ꯇꯧꯔꯕꯁꯨ ꯈꯪꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯇꯣꯛꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯁꯨꯝꯅ ꯁꯨꯕ ꯅꯣꯝꯗꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯨꯝꯅ ꯍꯤꯡꯂꯝꯂꯕꯗꯤ ꯅꯄꯥ ꯑꯩꯁꯦ ꯁꯤꯔꯝꯂꯅꯤ ꯅꯪꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯔꯛꯄꯅꯤ ꯅꯪꯅ ꯇꯟꯗꯨꯅ ꯇꯨꯝꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯇꯧꯗꯨꯅ ꯑꯣꯏꯔꯝꯕꯗꯨꯗꯒꯤ ꯍꯧꯖꯤꯛꯅ ꯀꯌꯥ ꯈꯦꯠꯅꯔꯤꯕ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇ꯭ꯔꯦ ꯅꯄꯥ ꯑꯩꯅ ꯑꯍꯤꯡꯒꯤ ꯆꯥꯛ ꯆꯔꯥ ꯊꯥꯛꯄ ꯉꯝꯗꯅ ꯂꯩꯔꯝꯕ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯗ ꯅꯨꯡꯉꯥꯏꯅ ꯄꯨꯛꯊꯟꯅ ꯇꯨꯝꯕ ꯏꯕꯨꯡꯉꯣ ꯅꯄꯥ ꯑꯩꯗꯤ ꯌꯥꯝꯅ ꯄꯦꯜꯂꯤ ꯂꯧꯁꯤꯡ ꯂꯩꯕ ꯏꯆꯥꯅꯤ ꯅꯪꯗꯤ ꯄꯥꯕꯨꯡꯅ ꯉꯥ ꯌꯣꯟꯕ ꯆꯠꯍꯟꯗꯨꯅ ꯑꯩꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯊꯣꯏꯕꯤ ꯐꯪꯅꯕ ꯇꯥꯛꯄꯤ ꯑꯗꯨꯕꯨ ꯐꯪꯕꯁꯨ ꯂꯩꯇꯦ ꯏꯆꯥꯒꯤ ꯂꯥꯂꯣꯡꯒ ꯏꯄꯥꯒꯤ ꯂꯥꯂꯣꯡꯕ ꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯄꯥꯝꯗꯦ ꯏꯃꯧ ꯑꯣꯏꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯌꯨꯝꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯥꯛꯄ ꯅꯨꯄꯤꯗꯨꯅꯤ ꯄꯥꯝꯂꯤꯕꯁꯦ ꯄꯥꯕꯨꯡ ꯉꯥꯟꯊꯣꯏꯅ ꯅꯃꯧ ꯑꯣꯏꯍꯟꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯊꯣꯏꯕꯤꯕꯨ ꯄꯥꯝꯗꯨꯅ ꯃꯥꯅ ꯆꯠꯄ ꯈꯨꯗꯤꯡ ꯏꯟꯅꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯕ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯁꯨ ꯂꯣꯏꯅ ꯈꯪꯕꯤ ꯑꯗꯨꯒ ꯉꯥꯟꯊꯣꯏ ꯍꯥꯏꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯗꯤ ꯑꯩꯅ ꯈꯪꯕꯁꯨ ꯅꯠꯇꯦ ꯃꯥꯕꯨ ꯀꯔꯝꯅ ꯅꯃꯧ ꯑꯣꯏꯅꯤꯡꯉꯤꯅꯣ ꯅꯪꯅ ꯊꯣꯏꯕꯤꯕꯨ ꯃꯇꯝ ꯈꯤꯕꯤꯛꯇ ꯂꯨꯝꯗꯨꯅ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯒꯗꯧꯔꯦ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯅꯪꯅ ꯂꯨꯝꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯂꯕꯁꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯉꯥꯟꯊꯣꯏꯗꯣ ꯏꯃꯧ ꯑꯣꯏꯅ ꯂꯧꯕꯅ ꯐꯗ꯭ꯔꯣ ꯅꯃꯧ ꯑꯣꯏꯕꯗꯤ ꯂꯥꯏꯔꯤ ꯃꯍꯥꯛ ꯀꯩꯊꯦꯜ ꯀꯥꯔꯛꯇꯕ ꯀꯨꯏꯔꯦ ꯂꯩꯐꯝꯁꯨ ꯈꯪꯕ ꯅꯠꯇꯦ ꯑꯇꯩ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗ ꯍꯪꯂꯕꯁꯨ ꯈꯪꯗꯦ ꯍꯥꯏ ꯑꯩꯅ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯗꯨꯅ ꯅꯨꯄꯤ ꯐꯪꯅꯕ ꯇꯧꯔꯤꯕ ꯋꯥꯈꯜꯁꯦ ꯁꯣꯏꯔꯕ ꯃꯥꯜꯂꯦ ꯑꯩ ꯃꯁꯤ ꯇꯣꯛꯂꯒ ꯑꯇꯣꯞꯄ ꯁꯦꯜ ꯊꯣꯡꯅꯕ ꯊꯕꯛ ꯁꯨꯕꯅ ꯐꯔꯅꯤ ꯑꯈꯥꯡ ꯀꯜꯂꯨ ꯏꯕꯨꯡꯉꯣ ꯅꯣꯡꯃꯗꯤ ꯍꯥꯏꯕ ꯅꯣꯡꯗꯝꯕꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯃꯇꯝꯗꯣ ꯉꯥꯏꯕ ꯀꯜꯂꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯀꯌꯥ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏ ꯄꯥꯛꯇꯕ ꯂꯩ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯣꯛꯍꯟꯒꯦ ꯍꯥꯏꯕ ꯅꯨꯃꯤꯠꯇꯗꯤ ꯈꯨꯗꯤꯡꯃꯛ ꯑꯣꯏꯕ ꯊꯨꯡꯕ ꯌꯥꯏ ꯃꯁꯤ ꯀꯥꯎꯗꯕ ꯐꯩ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅ ꯊꯥꯖꯔꯝꯃꯤ ꯃꯥꯅ ꯇꯣꯛꯅꯤꯡꯂꯕꯁꯨ ꯅꯣꯡꯃ ꯈꯛꯇꯤ ꯉꯥ ꯐꯥꯕ ꯆꯠꯂꯒꯦ ꯈꯜꯂꯤ ꯃꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯁꯅꯨ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯇꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯂꯣꯡꯕꯅ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ
ꯅꯨꯃꯤꯠꯇꯨ ꯂꯩꯆꯤꯟꯅ ꯄꯨꯡꯃꯝ ꯃꯝꯂꯝꯃꯤ ꯅꯣꯡꯅ ꯑꯔꯥꯞꯄꯗꯒꯤ ꯈꯣꯡꯗꯨꯅ ꯂꯩ ꯂꯥꯂꯨꯝꯕ ꯃꯝꯂꯕ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯅ ꯉꯁꯤ ꯈꯛꯇ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯒꯦ ꯍꯥꯏꯕꯁꯤꯗ ꯅꯣꯡꯁꯤꯅ ꯑꯩꯕꯨ ꯈꯥꯝꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯦꯔꯥ ꯑꯩꯅ ꯈꯜꯂꯤꯕ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯧꯖꯥꯜ ꯄꯤꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯌꯥꯏ ꯃꯥꯒꯤ ꯑꯄꯣꯛꯄꯅꯁꯨ ꯉꯥ ꯐꯥꯕ ꯆꯠꯇꯅꯕ ꯈꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅ ꯌꯥꯔꯝꯗꯦ ꯃꯇꯝꯗꯨꯗ ꯅꯣꯡꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯂꯥꯂꯨꯝꯕꯗꯤ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯃꯥꯅ ꯉꯥ ꯐꯥꯅꯕ ꯊꯣꯛꯂꯛꯄꯗ ꯀꯦꯕꯅꯁꯨ ꯆꯠꯇꯅꯕ ꯈꯥꯝꯂꯤꯝꯃꯤ ꯑꯗꯨꯕꯨ ꯇꯥꯗꯦ ꯏꯇꯥꯎ ꯅꯪꯕꯨ ꯇꯨꯔꯦꯜꯗ ꯉꯥ ꯐꯥꯕ ꯆꯠꯀꯦ ꯍꯥꯏꯔꯣ ꯌꯦꯡꯉꯣ ꯑꯔꯥꯞꯄꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯅꯣꯡꯒ ꯂꯥꯛꯂꯤꯕꯁꯤ ꯅꯪꯕꯨ ꯎꯗꯕ꯭ꯔꯣ ꯑꯁꯨꯛ ꯄꯤꯛꯂꯕ ꯉꯥꯒꯤꯗꯃꯛ ꯊꯋꯥꯏ ꯃꯥꯡꯒꯦ ꯈꯜꯂꯤꯕ꯭ꯔꯣ ꯃꯁꯤꯒꯤ ꯅꯣꯡꯁꯤꯅ ꯑꯩꯕꯨ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯑꯐꯕ ꯆꯥꯡꯗꯝꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯂꯥꯂꯨꯝꯕ ꯑꯩꯁꯦ ꯅꯨꯄꯥꯅꯤ ꯀꯦꯕꯅ ꯈꯥꯝꯂꯕꯁꯨ ꯈꯥꯝꯕ ꯉꯝꯗꯦ ꯑꯗꯨ ꯃꯥꯅ ꯆꯠꯈꯤꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯤꯗ ꯇꯣꯡꯗꯨꯅ ꯉꯥ ꯐꯥꯕ ꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯦ ꯂꯥꯂꯨꯝꯕꯅ ꯃꯥꯒꯤ ꯍꯤ ꯃꯆꯥꯗꯨꯗ ꯇꯣꯡꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯨꯡꯁꯤꯠꯇꯨ ꯀꯟꯃꯟꯕꯅ ꯍꯤꯗꯨ ꯃꯃꯥꯏ ꯂꯩꯕ ꯉꯝꯗꯦ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯇꯥꯕꯗꯒꯤ ꯏꯁꯤꯡ ꯆꯥꯎꯔꯛꯂꯦ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯤꯁꯤꯁꯨ ꯃꯃꯥꯏ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯁꯤꯕ꯭ꯔꯥ ꯍꯤꯡꯕ꯭ꯔꯥ ꯑꯩ ꯌꯦꯡꯂꯒꯦ ꯍꯤꯗꯨ ꯃꯃꯥꯏ ꯂꯩꯕ ꯌꯥꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯠꯅ ꯄꯨꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯑꯗꯨꯝ ꯆꯠꯇꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯉꯥ ꯐꯥꯔꯝꯃꯤ ꯃꯥꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡ ꯑꯗꯨꯁꯨ ꯁꯨꯝ ꯌꯥꯝꯂꯛꯂꯤ ꯅꯣꯡꯃꯇ ꯃꯥꯅ ꯐꯥꯈꯤꯗꯕ ꯉꯥ ꯐꯥꯎꯕ ꯌꯥꯎꯔꯛꯂꯝꯃꯤ ꯃꯁꯤ ꯎꯕꯗ ꯀꯤꯕ ꯍꯥꯏꯕꯗꯨ ꯍꯧꯔꯦ ꯂꯥꯂꯨꯝꯕ ꯉꯛꯅ ꯑꯩꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡꯁꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯦ ꯑꯀꯤꯕ ꯅꯨꯃꯤꯠꯁꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯥꯂꯨꯝꯕꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯏꯁꯤꯡ ꯐꯥꯎꯕꯅ ꯀꯤꯔꯦ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯀꯤꯔꯕ ꯃꯝꯂꯕ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯂꯛꯇꯨꯅ ꯉꯥ ꯐꯥꯕꯁꯤ ꯎꯕꯗ ꯉꯛꯄ ꯑꯣꯏꯔꯦ ꯃꯈꯣꯏꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯂꯝꯃꯤ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯅꯈꯣꯏꯅ ꯀꯔꯤꯅꯣ ꯇꯥꯏꯕꯪꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯛꯅ ꯌꯦꯡꯅꯔꯤꯕꯗꯨ ꯀꯔꯤ ꯊꯣꯛꯄ ꯂꯩꯔꯕꯒꯦ ꯂꯥꯏꯁꯤꯡꯅ ꯌꯦꯡꯉꯣ ꯏꯄꯥꯅꯤꯡꯊꯧ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯑꯀꯤꯕ ꯂꯩꯇꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯇꯨꯔꯦꯜꯒꯤ ꯏꯄꯥꯛꯇ ꯉꯥ ꯐꯥꯔꯤꯕ ꯑꯁꯤ ꯀꯌꯥꯗ ꯃꯊꯧꯅꯥ ꯂꯩꯔꯕ ꯅꯨꯄꯥꯅꯣ ꯑꯁꯤꯒꯨꯝꯂꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯎꯈꯤꯗ꯭ꯔꯤ ꯁꯤꯕ ꯀꯤꯗꯅ ꯉꯥ ꯐꯥꯔꯤꯕ ꯑꯁꯤ ꯑꯁꯨꯛ ꯄꯤꯛꯄ ꯉꯥ ꯑꯃꯒꯤꯗꯃꯛ ꯃꯊ꯭ꯋꯥꯏ ꯊꯥꯕ ꯄꯥꯝꯃꯨꯗꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯄ ꯅꯨꯄꯥꯅꯤ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯉꯁꯤꯗꯤ ꯃꯥꯒꯤꯗꯃꯛ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯇꯩꯁꯤꯡꯅ ꯀꯤꯅꯔꯕ ꯃꯇꯝꯁꯤꯗ ꯀꯤꯕ ꯂꯩꯇꯅ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯊꯧꯖꯥꯜ ꯐꯪꯅꯕ ꯁꯤꯕ ꯀꯤꯗ꯭ꯔꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤꯗꯃꯛ ꯅꯨꯄꯤ ꯂꯥꯏꯔꯦꯝꯕꯤ ꯉꯥꯟꯊꯣꯏꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯁꯟ ꯏꯄꯥꯅꯤꯡꯊꯧ ꯂꯥꯏꯔꯩꯄꯥꯛꯁꯤꯗ ꯂꯥꯏꯔꯦꯝꯕꯤ ꯉꯥꯟꯊꯣꯏ ꯀꯧꯕꯤꯗꯤ ꯂꯩꯇꯦꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯡ ꯃꯥꯜꯂꯤ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕ ꯂꯥꯏꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤꯕꯅꯤ ꯁꯣꯝꯗꯅ ꯂꯥꯂꯨꯝꯕꯅ ꯉꯥ ꯌꯥꯝꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯤꯗꯨ ꯍꯤꯊꯥꯡꯐꯝ ꯂꯣꯝꯗ ꯀꯟꯅ ꯃꯃꯥꯏ ꯂꯩꯔꯛꯇꯨꯅ ꯀꯪꯐꯥꯜꯂꯣꯝꯗ ꯀꯟꯅ ꯍꯤꯗꯨ ꯍꯣꯜꯂꯝꯃꯤ ꯃꯇꯝ ꯁꯥꯡꯅ ꯀꯟꯅ ꯍꯣꯜꯂꯕ ꯃꯇꯨꯡꯗ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯣꯡꯁꯨ ꯍꯥꯡꯂꯤ ꯅꯨꯡꯁꯥ ꯃꯉꯥꯜꯁꯨ ꯇꯞꯅ ꯇꯞꯅ ꯎꯕ ꯐꯪꯂꯝꯃꯤ ꯂꯥꯂꯨꯝꯕꯅ ꯉꯥꯁꯤꯡꯗꯨ ꯍꯤ ꯃꯆꯥꯗꯨꯗ ꯃꯊꯟꯇ ꯂꯧꯊꯣꯛꯄ ꯌꯥꯝꯅ ꯂꯥꯏꯕ ꯑꯣꯏꯔꯝꯗꯦ ꯃꯥꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯇꯥꯎ ꯀꯦꯕꯅ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯑꯩꯗꯤ ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯥ ꯈꯟꯗꯅ ꯅꯪꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯀꯗꯥꯏ ꯉꯥꯗꯤ ꯀꯌꯥꯃꯨꯛ ꯐꯥꯔꯕ ꯐꯥꯒꯗꯕꯁꯨ ꯃꯥꯟꯗꯦ ꯑꯁꯨꯛ ꯀꯟꯕ ꯅꯨꯡꯁꯤꯠꯇꯨꯅ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯉꯥꯁꯤꯡꯁꯦ ꯀꯩꯊꯦꯜꯗ ꯄꯨꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩ ꯏꯊꯟꯇ ꯄꯨꯕ ꯉꯝꯂꯔꯣꯏꯅ ꯈꯜꯂꯤꯕꯅꯤ ꯀꯗꯥꯏ ꯉꯥꯁꯤꯡꯗꯨꯗꯤ ꯀꯗꯥꯏꯅꯣꯃꯦ ꯅꯪꯒꯤ ꯐꯥꯒꯤ ꯐꯅꯥꯏꯁꯤꯗꯤ ꯂꯥꯂꯨꯝꯕꯅ ꯃꯥꯒꯤ ꯍꯤ ꯃꯆꯥꯗꯨꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡꯗꯨ ꯌꯦꯡꯅꯕ ꯃꯇꯥꯎ ꯀꯦꯕꯗꯨ ꯍꯤꯊꯥꯡꯐꯝꯗꯨꯗ ꯄꯨꯔꯤ ꯑꯗꯨꯒ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯉꯥꯁꯤꯡꯗꯨ ꯎꯍꯟꯕꯗ ꯃꯇꯥꯎ ꯀꯦꯕꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ ꯑꯁꯨꯛ ꯌꯥꯝꯂꯕ ꯉꯥꯁꯤꯡ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯐꯥꯔꯤꯕ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯐꯥꯔꯤꯕ ꯉꯥꯁꯤꯡꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤ ꯉꯁꯤ ꯅꯪꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡꯁꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯛꯇꯅ ꯀꯩꯊꯦꯜꯗ ꯄꯨꯕ ꯉꯝꯂꯔꯣꯏ ꯑꯩ ꯁꯟ ꯒꯥꯔꯤ ꯑꯃ ꯋꯥꯏꯕ ꯆꯠꯂꯒꯦ ꯅꯪ ꯃꯐꯝꯁꯤꯗ ꯉꯥꯏꯔꯝꯃꯨ ꯀꯦꯕꯅ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯠꯈꯤꯗꯨꯅ ꯁꯟ ꯒꯥꯔꯤ ꯑꯃ ꯋꯥꯏꯔꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗꯨꯗ ꯂꯥꯛꯂꯦ
ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯁꯤꯡꯗꯨ ꯁꯟ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯆꯤꯡꯂꯒ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯌꯧꯔꯛꯄꯗ ꯂꯩꯁꯥꯕꯤ ꯉꯥꯟꯊꯣꯏꯅ ꯉꯥ ꯂꯩꯅꯕ ꯃꯈꯣꯏꯕꯨ ꯉꯥꯏꯔꯝꯃꯤ꯫ ꯀꯦꯕꯅ ꯉꯥꯟꯊꯣꯏꯕꯨ ꯎꯔꯕꯗ ꯃꯇꯥꯎ ꯂꯥꯂꯨꯝꯕꯕꯨ ꯌꯦꯡꯂꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯂꯥꯂꯨꯝꯕꯅ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉ ꯅꯣꯛꯏꯗꯨꯅ? ꯀꯔꯤ ꯂꯩꯔꯒꯦ? ꯑꯩꯒꯤ ꯃꯥꯏꯗ ꯀꯔꯤ ꯂꯩꯔꯒꯦꯕ? ꯌꯦꯡꯉꯣ, ꯑꯥꯗ ꯂꯦꯞꯂꯤꯕ ꯅꯨꯄꯤꯁꯦ ꯀꯅꯥ ꯃꯥꯜꯂꯦ? ꯃꯥꯅ ꯅꯪꯒꯤ ꯉꯥ ꯄꯨꯔꯛꯄ ꯉꯥꯏꯕ ꯃꯥꯜꯂꯦ꯫ ꯃꯐꯤ ꯃꯔꯣꯟꯁꯨ ꯈꯔ ꯀꯦꯅ ꯂꯥꯛꯏ꯫ ꯀꯩꯅꯣꯝꯃꯗꯤ ꯊꯣꯛꯇꯣꯏ ꯃꯥꯜꯂꯤ ꯉꯁꯤꯁꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯉꯥꯟꯊꯣꯏꯕꯤꯁꯦ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯤ ꯈꯪꯗꯦ꯫ ꯅꯨꯄꯤ ꯑꯁꯤ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ꯫ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ꯫ ꯃꯥꯅ ꯉꯥꯡꯂꯤꯕ ꯈꯣꯟꯖꯦꯜꯗꯨꯁꯨ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯍꯥꯛ ꯂꯩꯁꯥꯕꯤꯅꯦ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯐꯖꯕ ꯇꯥꯕꯅꯤ꯫ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯊꯣꯏꯕꯤꯕꯨ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯅꯪꯁꯦ ꯂꯥꯏꯆꯨꯔꯤ꯫ ꯀꯔꯤꯒꯤ ꯊꯣꯏꯕꯤꯅꯣ? ꯑꯩꯗꯤ ꯄꯥꯕꯨꯡꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯤꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯝꯂꯕꯅꯤ꯫ ꯉꯁꯤ ꯑꯩꯅ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯜꯂꯤꯕꯁꯦ ꯏꯄꯥꯅ ꯏꯟꯁꯤꯟꯕꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯉꯥꯁꯨ ꯃꯌꯥꯝ ꯐꯥꯕ, ꯅꯨꯄꯤꯁꯨ ꯐꯪꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯩꯊꯦꯜ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯁꯤꯡꯗꯨꯁꯨ ꯊꯥꯡꯗꯣꯛꯇꯨꯅ ꯌꯣꯟꯕ ꯍꯧꯔꯦ꯫ ꯉꯥꯟꯊꯣꯏꯕꯤꯁꯨ ꯉꯥ ꯂꯩꯅꯕ ꯂꯥꯛꯂꯤ꯫ ꯃꯥꯅ ꯉꯥꯁꯤꯡꯗꯨ ꯎꯕꯗ ꯉꯛꯂꯤ꯫ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯂꯩꯔꯤꯕ ꯉꯥꯁꯤꯡꯒꯁꯨ ꯈꯦꯠꯅꯔꯝꯃꯤ꯫ ꯀꯦꯕ, ꯉꯥꯁꯤꯡꯁꯦ ꯉꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯐꯥꯔꯤꯕꯅꯣ? ꯃꯁꯤꯕꯨ ꯅꯈꯣꯏꯅ ꯅꯍꯥꯟꯈꯩ ꯄꯨꯔꯛꯄꯗꯨꯒ ꯐꯅ ꯌꯥꯝ ꯈꯦꯠꯅꯔꯦ꯫ ꯃꯁꯤꯗꯤ ꯅꯈꯣꯏꯅ ꯐꯥꯔꯤꯕ ꯇꯨꯔꯦꯜꯗꯨꯗꯒꯤ ꯃꯥꯟꯗꯦ꯫ ꯃꯁꯤꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯄꯨꯔꯛꯄ ꯃꯥꯜꯂꯤ꯫ ꯉꯥꯟꯊꯣꯏꯕꯤ, ꯑꯗꯨꯗꯤ ꯍꯥꯏꯒꯅꯨꯍꯦ꯫ ꯉꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯐꯥꯔꯤꯕ ꯇꯨꯔꯦꯜꯗꯨꯗꯒꯤꯅꯤ꯫ ꯃꯤꯔꯝꯒꯤ ꯉꯥ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯕꯨ ꯆꯠꯇꯨꯅ ꯉꯥ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯊꯥꯖꯗꯦꯗ꯫ ꯉꯁꯤ ꯅꯣꯡꯁꯨ ꯀꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯄꯨꯔꯛꯄ ꯉꯥ ꯉꯥꯛꯇꯅꯤ꯫ ꯌꯦꯡꯉꯨ, ꯅꯈꯣꯏꯒꯤ ꯁꯟꯒꯥꯔꯤꯁꯨ꯫ ꯊꯥꯖꯗ꯭ꯔꯗꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯗ ꯍꯪꯉꯨ꯫ ꯃꯥꯅ ꯁꯤꯗ ꯎꯔꯤꯕ ꯉꯥꯁꯤꯡꯁꯦ ꯅꯣꯡ ꯃꯔꯛꯇ ꯐꯥꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯁꯟꯒꯥꯔꯤꯁꯦ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯅꯤ꯫ ꯑꯩꯗꯤ ꯀꯤꯕꯅ ꯉꯁꯤ ꯉꯥ ꯐꯥꯕꯁꯨ ꯆꯠꯇꯕꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯇꯥꯎ ꯀꯦꯕꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯑꯆꯨꯝꯕ꯭ꯔꯥ? ꯉꯥꯁꯤꯡꯁꯤ ꯅꯪꯅ ꯂꯣꯏꯅ ꯐꯥꯔꯛꯄꯅꯤ ꯍꯥꯏꯔꯤꯕꯁꯦ? ꯃꯥꯅꯦ꯫ ꯑꯩꯅ ꯉꯥꯁꯤꯡꯁꯦ ꯐꯥꯔꯛꯄꯅꯤ꯫ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯄꯥꯝꯕ ꯉꯥ ꯑꯃ ꯍꯦꯛꯇ ꯈꯜꯂꯒ ꯂꯩꯔꯣ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩ꯫ ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯑꯩ ꯉꯥ ꯂꯩꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯄꯣꯛꯄꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯆꯂꯥꯡꯕ ꯀꯧꯕꯒꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯉꯥꯁꯤꯡꯁꯤ ꯌꯣꯟꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ꯫ ꯌꯣꯟꯕ ꯂꯣꯏꯔꯒ ꯅꯪꯒꯤ ꯁꯟꯒꯥꯔꯤꯁꯦ ꯄꯨꯔꯒ ꯑꯃꯨꯛꯇ ꯊꯤꯔꯨꯁꯤ꯫ ꯍꯣꯏꯅꯦ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗꯤ ꯈꯪꯕꯤꯕ꯭ꯔꯥ? ꯃꯌꯨꯝ ꯃꯀꯩ ꯈꯪꯗꯅ ꯊꯤꯔꯕꯗꯤ ꯐꯪꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯅ ꯍꯥꯏꯕꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥꯗꯣ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯅꯤ ꯍꯥꯏ꯫ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯅꯣꯡꯄꯣꯛꯇꯒꯤ ꯊꯣꯛꯂꯛꯄ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯩꯔꯛꯀꯅꯤ ꯍꯥꯏ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯦꯕꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯈꯟꯕꯗ ꯆꯂꯥꯡꯁꯤ ꯂꯥꯂꯨꯝꯕꯒꯤ ꯃꯄꯥ ꯑꯣꯏꯒꯗꯧꯕ ꯃꯥꯟꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯅꯣꯡꯄꯣꯛ ꯊꯪꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯕ ꯌꯨꯝꯅꯤ꯫ ꯃꯁꯤ ꯈꯜꯂꯒ ꯀꯦꯕꯅ ꯉꯥꯟꯊꯣꯏꯕꯤꯅ ꯊꯤꯔꯤꯕ ꯅꯨꯄꯥꯁꯤ ꯂꯥꯂꯨꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯂꯨꯔꯤꯕꯗꯤ ꯆꯂꯥꯡꯕꯒ ꯆꯤꯡꯁꯥꯡ ꯂꯥꯛꯄꯒ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯅꯤ꯫ ꯃꯈꯣꯏꯅ ꯉꯥꯁꯤꯡꯗꯨ ꯌꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯟꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯂꯥꯂꯨꯝꯕꯒꯤ ꯈꯨꯟ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯂꯥꯂꯨꯝꯕꯒꯤ ꯑꯄꯣꯛꯄꯅ ꯉꯥꯟꯊꯣꯏꯕꯤꯕꯨ ꯎꯔꯕꯗ ꯃꯍꯥꯛ ꯃꯇꯝ ꯑꯃꯒꯤ ꯃꯥꯒꯤ ꯃꯇꯥꯎ ꯂꯥꯏ ꯀꯨꯂꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯈꯪꯂꯦ꯫ ꯄꯥꯕ, ꯀꯔꯤꯒꯤꯅꯣ ꯅꯨꯄꯤꯁꯤꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯤ? ꯃꯍꯥꯛ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯀꯧꯕ ꯆꯂꯥꯡꯕ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯗꯨ ꯊꯤꯔꯛꯄꯅꯤ ꯍꯥꯏ꯫ ꯄꯥꯕꯨꯡꯅ ꯅꯨꯄꯥꯗꯨ ꯈꯪꯂꯝꯒꯅꯤꯅ ꯈꯜꯂꯤ꯫ ꯏꯆꯥ ꯅꯨꯄꯥ, ꯑꯩ ꯑꯁꯤ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯣ? ꯅꯨꯄꯤ ꯑꯁꯤꯅ ꯊꯤꯔꯛꯄ ꯅꯨꯄꯥꯗꯨ ꯅꯪꯅꯤ꯫ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯅꯪꯅꯤ꯫ ꯅꯪꯁꯦ ꯂꯥꯏ ꯆꯂꯥꯡꯕꯒꯤ ꯃꯆꯥꯅꯨꯄꯥ ꯆꯤꯡꯁꯥꯡ ꯂꯥꯛꯄꯅꯤ꯫ ꯅꯨꯄꯤꯁꯦ ꯂꯥꯏ ꯀꯨꯂꯨꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯁꯥꯡ ꯂꯥꯛꯄ, ꯑꯗꯨꯒ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯆꯂꯥꯡꯕ꯫ ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯂꯥꯏꯒꯤ ꯃꯆꯥꯅꯤꯁꯨ ꯍꯥꯏꯕꯤꯔꯦ꯫ ꯀꯃꯥꯏꯅ ꯑꯣꯏꯔꯤꯕ ꯄꯥꯕꯨꯡ? ꯇꯥꯔꯣ ꯏꯄꯥꯒꯤ ꯋꯥꯔꯤ ꯑꯁꯤ꯫ ꯃꯇꯝ ꯑꯃꯗ ꯑꯩꯁꯤ ꯂꯥꯏ ꯀꯨꯂꯨꯝꯕꯒ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯊꯥꯔꯛꯄꯅꯤ꯫
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯇꯤꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯁꯥꯎꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯈꯤ꯫ ꯀꯦꯕꯅ ꯄꯥꯕꯨꯡ, ꯀꯔꯤꯒꯤ ꯑꯁꯦꯡꯕ ꯅꯪꯒꯤ ꯃꯤꯡ ꯂꯣꯠꯂꯤꯕꯅꯣ? ꯑꯗꯨꯒ ꯏꯇꯥꯎ ꯂꯥꯂꯨꯝꯕꯒꯤꯁꯨ? ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯊꯤꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯂꯩꯕꯅ ꯑꯩꯅ ꯏꯆꯥꯒꯤ ꯃꯤꯡ, ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ, ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯉꯁꯤ ꯑꯍꯤꯡ ꯑꯁꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣ꯫ ꯑꯌꯨꯛꯇ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯊꯣꯛꯂꯛꯄꯗ ꯅꯪꯅ ꯊꯤꯔꯤꯕ ꯅꯨꯄꯥꯗꯣ ꯏꯆꯥꯁꯤꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯐꯔꯦ, ꯃꯗꯨ ꯈꯨꯗꯝ ꯆꯥꯡꯗꯝꯗꯨ ꯉꯥꯏꯔꯒꯦ꯫ ꯉꯁꯤ ꯑꯍꯤꯡ ꯑꯁꯤ ꯅꯪꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯦ꯫ ꯉꯥꯟꯊꯣꯏꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯈꯣꯏꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯑꯃ ꯂꯦꯟꯗꯨꯅ ꯂꯩꯈꯤ꯫ ꯀꯦꯕꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯗꯨꯅ ꯊꯣꯛꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯃꯈꯣꯏꯁꯤ ꯂꯥꯏꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯥꯏꯒꯤ ꯃꯆꯥꯁꯤꯡ ꯂꯩ ꯍꯥꯏꯕꯁꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯋꯥꯔꯤ ꯂꯤꯅꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯊꯣꯛꯂꯤꯗꯣ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯁꯨ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯥꯂꯨꯝꯕꯒꯤ ꯌꯨꯝꯗꯣ ꯌꯦꯡꯕ ꯆꯠꯄ ꯇꯥꯔꯦ꯫ ꯃꯗꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ꯫ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯂꯤꯕꯅꯤ꯫ ꯍꯌꯦꯡꯗꯤ ꯑꯩꯕꯨ ꯉꯟꯅ ꯍꯧꯗꯣꯔꯛꯎ꯫ ꯑꯩ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕ ꯆꯠꯂꯨꯕꯒꯤ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯈꯤꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯍꯧꯅꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯅ ꯇꯥꯏꯕꯪ ꯑꯁꯤꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯂꯥꯂꯨꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯟꯅ ꯂꯦꯞꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯂꯨꯝꯕ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯆꯂꯥꯡꯕꯒ ꯉꯥꯟꯊꯣꯏꯕꯤꯒ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ꯫ ꯏꯕꯨꯡꯉꯣ, ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯤꯅ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯉꯥꯟꯊꯣꯏꯕꯤꯁꯦ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯊꯣꯛꯂꯛꯄ ꯉꯥꯏꯌꯨ꯫ ꯂꯥꯂꯨꯝꯕꯒ ꯉꯥꯟꯊꯣꯏꯕꯤꯒ ꯏꯀꯥꯏꯕꯅ ꯃꯄꯥꯅ ꯍꯥꯏꯕ ꯑꯗꯨ ꯇꯧꯅꯤꯡꯂꯝꯗꯦ꯫ ꯃꯄꯥꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯈꯨꯠ ꯄꯥꯏꯅꯔꯦ꯫ ꯇꯥꯏꯕꯪꯁꯤꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏ ꯆꯤꯡꯈꯨꯕꯁꯨ ꯇꯥꯏꯕꯪꯗ ꯂꯦꯡꯂꯛꯂꯤ꯫ ꯀꯦꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯆꯂꯥꯡꯕ, ꯇꯥꯏꯕꯪ ꯑꯁꯤꯗ ꯁꯤꯅꯥꯏꯗꯕ ꯄꯨꯟꯁꯤ ꯂꯩꯇꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯑꯃꯁꯨꯡ ꯅꯆꯥꯅꯁꯨꯁꯤꯡ ꯂꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯨꯝꯅ ꯁꯤꯕ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯂꯥꯏꯗꯤ ꯈꯝꯅꯨꯡ ꯑꯁꯤ ꯂꯩꯕꯥꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯒꯅꯤ꯫ ꯂꯥꯏ ꯆꯤꯡꯈꯨꯕꯅ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯑꯃꯁꯨꯡ ꯉꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯛꯏ꯫ ꯇꯥꯏꯕꯪꯁꯤꯗ ꯅꯆꯥꯅꯁꯨ ꯁꯟꯗꯣꯛꯄ ꯑꯣꯏꯌꯨ꯫ ꯅꯈꯣꯏ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯅꯤ꯫ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯆꯥꯎꯊꯣꯛꯄ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯆꯤꯡꯈꯨꯕ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯉꯥꯟꯊꯣꯏꯕꯤꯒ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯨꯝꯅ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯆꯂꯥꯡꯕꯁꯨ ꯇꯥꯏꯕꯪ ꯃꯤꯒꯨꯝꯅ ꯁꯤꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛꯇ ꯃꯥꯒꯤ ꯅꯨꯄꯤꯒ ꯎꯅꯈꯤ꯫